Commission of Inquiry Chairperson na Lucingba team na relief camp sing yengsinkhre Chief Minister ga su una khare khoge May 3 gi 2023 da hor ke wirang asigi matang thigana na CM khiba commission sigi ko inquiry si koi matam sum tha taruk ki sangdo lak padu gi manung jan nai koi ko gi Sujanpur gi mafum sing da satuna relief camp sing da Ladiba IDP sing una ba adu ga Chief Minister ga una dona lady film sing matang wari shana ki pausing hai tar ro guna kamai yeng be thamju mangsa yam tena da hajar ge kano si akhoi khojik ngarang laktana khotna yeng kiba khorkiba deki akhoi IDP mayamamu unadana khotna hakthena na unam khona ba si ya adum yam phare loinam stakeholder punam loinam unarkani na akhoi thajai aduga loinam maiki khotma loina chatna aduga chumnagi akhoi IDP sing unaba khakta sunate leirami ba akhoi ya Surasanpur da maitegi yum mayam saramba akhoi lekai orma khumsum lekai kari kara lekai aduma mayam do adda yum saramati hoji plane on lampak on thokra ta khai ga thukai ga hunga do adu suma khoi adum study adum torkani na khali adu madu torok na basu aikoina aikogi tongan ba aikogi keno singna aikon utkadon haitare aikogi organization civil society organizations kana makhoi utkadoni keno da adigi makhoi da loina pigedoni aikoi leijaba visual evidence mayama akhoi pigedoni adugumba wapmayam se loin tor haga chap justice to pin na purok na bangkhoin adum soid ki adum honor kene habase akhoi ai thajai aduna handakti makhoi thataruk sangdorpna hoji sahi phara awne dana ada handaksum thataruk ne ba makhoi sangdo ise aduna asigi kena se chap report ma makhoi pibang ngamidra haiba wafam asim so aruba ni haitare ada hoji se makhoi unagta se yamna wali haitare sumna gi ITP sangakta unarga ekta logidam fortunately ba stakeholder tong mayam yarkini ba adama keno authority mayam yarkani authority sing head sing yarkini security force sing yarkini security commander mayam yarkini ade police ka yarkini ade atoi mayam lakini dana simo mayam ga simo khoi loina unaba mathuk tarkani adu natrati justice do hayang makhoi adum sapsabtu kar hani oigidra haito akhoi habagam deba aduna ngasagi akhoi athuba matanda makhoi piri ba sinari ba matam do adu manungda kano simo khoi report thagat anamba akhoi thagalan da akhoi pami adu tabiraksin wana akhoi khop tawi haitare